Mathang manau naina chatharakliba Bible nainabagi thorum masibu thawai aksam yauna tabiriba nungsijaraba ahal laman ichninau marumupang punamapu taramna oksari amasung nakhoi mathakta ishorgi mapanaidaba borado bibiba oishnu ai haingai leitne ishor thakali maramdi mahangna ngasi phawba aso engam yaudana mathang manau naina Bible nainabagi thorum asida mateng pangbibagi damak ngasi aikoina nainagadroiba topic asigi mamingdi Prabhu Jesuna Anishuba lakpa haibasini masigi topic asida karamna mahangna lakani kaidobagi mahangna laktuino haiba asina chimbagi maramda aikoina phajana Bible dagi masa tana nainagani sinausa aidi wangangba sakpa yamna haiba misaksu nasate adubu achummadi mipum khudimutta saruk yajaninge aina ngang sakpada soiba aramba kya yaropsu tabiriba isinausing ahlaman nakhoi punamuna ai hapu ngakpiu hana sermonje makha sathadringida isongonda changdasi isongonda amutang pathana tawmanasi sargada leiba ipa isor nahapu haningai leitana thagachare maramdi nahaki thawjandagi akhoina mathang manau naina nainariba Bible nainabagi khudong chabase nahna pibiri masigi damaksu nahapu thagachare maroina ngasi Prabhu Jisu Krishna malem pithibi asida anishuba oina lakadaba asigi maramda ikhoina nainagadawri ipa isor aina ngangba khudima nahaki thawai asengmaduna aigi chil leida aigi pungningda aigi thamoida sokpiduna ngangbiu aina ngangba khudima nahaki aningbagi matungna ohenbiu ai isagi oipa wahi ohenbiganu tagadruba nungsiraba isinausingdasu nahangna hena ingondagi hena makhoida hena bor pinabiu masigi achumbaje phajana loksanduna injaba ngamba habdu ohenbiu hawbadagina loi phawba nahangna singbiu Prabhu Jesu Krista gi minde khuramjari amen Jesu Kristna lakpa anishuba lakpa hairibe hiram asigi maramda Bible ki Old Testament amasung New Testament haibidi adiba waremnaba amasung anabo waremnaba hairiba lairik asigi pandup chaniga humfuda verse 300 dagi tadana masigi maramda iduna lay masigi topic ase khwaidigi chawba topic amani maramdi karigino haiba matanda masi Prabhu Jisuna malem pithibida anishuba lakpa haibse khwaidigi maru oi masi Prabhu Jisuna anishuba laktragadi isinausing pithibida lairiba Christian oiriba mongoda thajaduna sikhiba mising ase amatta arang khubam phangbagi asa du leite aikoi miyobna arang khubam phangningai kidama Prabhu Jesu Kristna anishuba lakpa aikhoibu lawbiba lakpa haibse yamna maru oi haibsini Prabhu Jisuna malem pithibida ahan bala aga aikhoigi damak sibiba aikhoigi damak hingatpiba haibdo maru oibagumna Prabhu Jisuna anishuba lakpa haibjesu Christian aikhoigi damaktadi yamna maru oi khoi makha tana lenasi madudi Prabhu Jisuna malem pithibida sungsoi soidana lakadra haibasigi maramda amu aikoi nainaba hurase John 13 amada asumna hai Jesu Kristna magi seboksingda haibani makoibu thadoktu mahak chalagani hena maduda seboksing ado yamna puning warami adu matanda Prabhu Jesu Kristna makoi puning thamjanbo ina asumna hai nakoi puningda olang onsangnoba tawganu karisu waba tawganu haina mana thamjali aduga verse 2 ga 3 gada asumna mahana takpiri ai pajarake aigi ipagi yumda leifam yamna lei madu nalamdrabadi aina nakhoida haibiramgadabani aina nakhoigi damak thorang tawba chali amasung aina satuna nakhoigi damak mafam thorang tawrabadi aina leiba mafam aduda nakhoisu leinanaba aina nakhoibu lawba amuhana lakani habni sinausa Prabhu Jisuna magi seboksing dairamani magi seboksing dairamje aikoi kudimaki damaksu hairamani mahangna kaidogani haiba matunda aikoigi damak mahangna sargada thorang tawba chalibani mahangna aikoigi damak leifam thorang tawba chalagadi amuk
mahakka aikoiga punna laiminaningaigidamak mahangna aikoibu amuk hanna lauba lakani habase Prabhu Jisu Krishna aikoida wasaklamani. Prabhu Jisu Krishna Bible da wasaklamba kudimak Ishorna Bible da wasaklamba kudimak ngasi phawba chamada chama thungdana lai thungdaba amata yaude thokdaba amata yaude masi sungchoi soidana thokani masige khudam ama haibabu aikoina mamangda Daniel gi chapter 2 da nainagare Nebuchadnezzar gi mang adugi maramda nainagare Nebuchadnezzar gi mang da ukhibado magi makok sanagi makok magi pambom amasung magi thabak aduna lupa na sabani magi puk amasung phaigalani aduna pitrai na sabani makhong duna jo na semi khongpak ga khongsa ga duna kari na sembano haiba matamda laitan ga jor ka yanar ga semani madugi artha ikhoni yengre adugi matungda mioi bigi khunna kakpa nataba achauba nung amana atyadagi pairaga mutri adu jebda muti adu maset maset taki adugi matungda hairiba nung aduna pithibi pumba thanna leiba achauba chingjaw ama oigi haibdugi maramda ikhone nangare madugi arthasu yengare aina mu samna hairige sanagi mako aduna khangnaripse babilo leiba khane mathangda lupagi thabak amasung pambonggi leiba aduna khangnaripse kari leiba pu khangnai haiba matamda medo persani puk amasung phaigan ani adugina pitrai gi phaigal ani aduna kari khangnai haiba matamda maduna Greece ningthau leiba pu khane mathangda Jod ki leiba aduna Rome iron monarchy hana haiba aduni pasi khuding mase Bible nanga sidagi lising ani sawagi mamangda danan kabo maisauda haibiramani hairiba khuding mase amatta soidana samada sama thungkhre sinawsan da khoina thajadaba taragadi masi apauba history gi lyric singda pithibi koiba apauba इतिहास की हिस्ट्री की लाइरिक सिंह नखोइना पाबा मतमदा मसी लेबाक मरी अचौबा सिगी मरमदा नखोइना सुंगसोइ थोइजना थेंगनगनी अदुना बाइबल ना हाइरमगी मतुंगनदी रोंगी मथंगदा पृथ्वी पुनमपु जोइबा तौगदबा अदुगुंबा मंगा सुबा लेबा अमा लारोरोय अदुगी मत रोम असे लेबाक तरा थोंना खाइदोकनी हैबनी अदुना हाइरिबदो लेबाक तरा दो यूरोप तो हुजिक लैरी अहुम अमदी लैतरे तरेल अमदी हुजिक अदुम लैदुना लैरी इसना मखोय अमता बाइबल ना हाइबगी मतुना अमता पुंचलो हैबनी ngasi phawba leiba amatoina sarkar amagi makhada Europe ta leireba European Union haina khangnaiba leibak singa se amma phawba punjanri masi karigino ishon hairamba dugi matungna ni Hitler na Europe na ngai honabada fail oiba punama karigino Bible na predict tawramba gini isnawsa Bible na masi amohna pullaroi haina hairamba gi damaktani adugi matangda hairiba kudimang sa thokare hauji thoktaba hairiba kaina nungna tarakuduni shanosa Bible na hairamba हाइरिबा पृथ्वीदा लाखदबा असौबा निथोलेबा अदुगी मरमदा फजन हाइरमी हाइरिबदु मसा ताना चामदा चामा थोखरे अदु ओइबा तारगदि नुंग तारकपा अदु सुंचोइ सोइदन थोलोइदरा थोकनी नुंग तारकपा हाइदुना करिबु खने नुंगी लेबा अदुना करि लेबा पुखने ख्रिस्तगी लेबानी अदु नुंग तारकपा हाइबदुना प्रभु जीशु ख्रिस्तना तायंग पांदा अनिशुबा लाखपा अदुबु खने अदुना बाइबल ना हाइखिबगी मतुइंदा प्रभु जीशुना सोइदना मालेम पृथ्वी सिदा लाकनी हैबसे मसिनी अखोइगी मसी प्रभु जीशु ख्रिस्टना निसुबा लाकपा हैबसे ख्रिस्टान अखोइगी छु अमत ngairaba asani maramdi प्रभु जीशु ख्रिस्टना लाक्तरदि अखोइगी आराम खुबम लाइते अखोइगी ख्रिस्टान प्रभु जीशु ख्रिस्टंगोना थाजदुना सिगिबा मिसिंगसु अमुक हन्ना हिंगतपगी आशा तो लाइतरे मसिना अखोइगी अमत ngairaba asani मसी Titus 2 की 13 दसु असुमना ई आई इंग्लिश ता पाजगे looking for the blessed hope and the glorious appearing of our great God and Savior Jesus Christ having आई खोइना अदुगुंबा बोल फंगाबा अदुगुंबा आसादु दा खोइना ngairi हाइबदि प्रभु जिसुना नि सुबलेंगकपा हाइबसिना खोइगी आसाने मदुदा ngairi glorious appearing of our God यामना मतिक मंगांग लोइना महांगना लाकपा खोइगी कनबिबा मपुना माकी अंगंबा मतिक मंगांग लोइना लाकपा अदु अखोइगी अमत ngairaba अखोइगी आसानी हैना पोलना सिना है अमुकसु पोलना कोलोसन 3 की 4 है जिस अखोइगी पुंसी ओइरिबा अखोइगी अहिंगबा ओइरिबा अखोइगी पुंसी ओइरिबा जेसु क्रिस्टना अमुक हना
lakpa matamda ekhoisu mak loinana matik manganda saphongani maki matik manganda ekhoisu saruk yagani haina Colossians 3:4 hai masina Christian ekhoigi amata ngairaba asani makhatana amu yengminasi Jesu Christna malam pithibise karamna lakni haibse tayang panda Christian denomination yamna lei makoina tongan takpiba kya lei masiga manamda secret rapture haiba amasu lei adubu ngasigi topic ti adugi maramdadi nangaroi makoina habidi Prabhu Jesu Christ je lona kana su khangdana tayang panda sida laaga mahakna kanbigada mi khara dharmase mi khara puraga chatkini hai hairiba mishing aduna makoigi mayum da chithi iduna thamangwani hai aduga amuk madugi matungda antichrist power habi Christagi yeknaba haibdu pithibida pangani hai mahana pa sahi tare pangadabni adubu mahana sahi makhai suba matamda haiba inba Jews amsung Christian sing bo onaigini hai hairiba onaiba adudai kanaba Jesu Christ na ngasai pukhiba mahana puraga lona puraga satki haiba maki thajaba mishing adugo loinana laaga antichrist bu hatkani aduga magi mishing bu kangani hai madugi matungda sahi asamaina makoigi takpiba yamna lekhre masi bible ki matung inna oibra oidabra haibdo ngase sidagi aina nainaba asidagi khara amu yeminasi khoi yengsi makhatana Prabhu Jesu Christ na matau karamna lakani habse ahanba point da yengsi phongdok pingba amagi tareta sumnai Revelation 1 gi 7 da yengu mahangna leichin galoinana lai met khuding mana amadi mahakpu tana thinduna hatkiba mishing nasu mahakpu ugani hai masina habidi karino pithibida leiriba mit panba chiba khuding taibang mioiba amasung sasang mamit paliba mepung punamangna Prabhu Jesu Christna Anishuba lakpa se loina ugani habni sasan mioiba punamangna ugani habni aduga mahaputana thinkiba mishing aduki markte ju kharasu makoina hinkalan gani makoina Jesu Christ ta maran sikiba makoina haijakibado adugi matungna makoi su yengani na kanbibo mapu orekadi na sabu su kanjau aduga na cost ki kumdaro na sabu su kanjau haina tina ngangkiba adugumba karem ko thaina kiba mayam do makoina khangningai kidama makoina hatkiban nupado ngasidi Prabhu Jesu Christani maha amula ai habse makoina ikaiba nangai kidama makoi khara su hingatkani hai Matthew 24 gi 30 da mu hai matam aduda prithibida leiba jat khuding mangna teng thagani amasung achauba matik mangal amadi sakti goloinana migi masanupa atya gi leisin da lakpa makoina ugani hami masida haribde kena prithibida leiba jat khuding mangna afaba phataba mipung khingduna leiba mipung khuding mangna prithibida leiba khuding mangna Prabhu Jesu Christ na laichinda lakpado ugani habni masina masidegi akoina khangai ahanba point di karino ha mutunda Prabhu Jesu Christ na lakpa habse mipung khuding mangna ugani habni Bible habigi matuna lona lawi habni mina takpibagi matuna lona laaga lona pura sakini haiba adunate masina habide Prabhu Jesu Christ na lakpa matunda mipung khuding mangna pitibida leiriba hingduna leiriba jat khuding mangna ugani haibse masina mayakhina tai aduga mahangna amuk karamna lakani haibasiju asida Matthew 24 gi 27 hai Indisa parake for as the lightning come out of the east nong poktegi nong mamit khakpagumna nong poktegi nong chupta nong mamit khakpagumna and shine even unto the west aduga nong chupta ngan khibagumna so shall also the coming of the Son of Man be asumna migi masano pana lakpa dusu oigini masina habide karino Prabhu Jesu Christna malam pithibi ta lakpa je karap maikei karum dagi lakane habida numit thopko maikei nong polom dagi lakane habni ahan ba lakpa matanda mahak che kutumuk sawba leichina mo atiada ugane hai sum naksala magi langbado nganbado asum henkhalakane habni asumna Prabhu Jesu Christna nong poktegi lakani sinaksa masi mangna lakpa je mipung kudamona ugani karamna lakane habsi x 1 gi amadagina mapandasu asumna iri masida mai pajarake hoina pagadaba text to amok haijarake x ki 1 gi 9 dagina 11 habini
ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯂꯥꯜꯂꯦ ꯃꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯃꯥꯄꯟꯗꯒꯤꯅ 13 ꯑꯩꯅ ꯄꯥꯖꯒꯦ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯅ ꯋꯥꯔꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯏꯕꯨꯡꯉꯣꯕꯨ ꯄꯨꯈꯠꯈꯔꯦ ꯑꯗꯨꯒ ꯂꯩꯆꯤꯟꯅ ꯏꯕꯨꯡꯉꯣꯕꯨ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯂꯧꯈꯠꯈꯔꯦ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯅ ꯑꯁꯨꯝꯅ ꯂꯦꯡꯈꯠꯂꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯑꯇꯤꯌꯥꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯂꯤꯉꯩꯗ ꯌꯦꯡꯉꯨ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯃꯤ ꯑꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏ ꯅꯈꯣꯏ ꯒꯥꯂꯤꯂꯤꯒꯤ ꯃꯤꯁꯥ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤꯕꯒꯦ ꯅꯈꯣꯏꯗꯒꯤ ꯁꯔꯒꯗ ꯂꯧꯈꯠꯈꯤꯕ ꯖꯤꯁꯨ ꯑꯁꯤ ꯁꯔꯒꯗ ꯂꯦꯡꯈꯠꯂꯤꯕ ꯅꯈꯣꯏꯅ ꯎꯕꯒꯨꯝꯅ ꯏꯕꯨꯡꯉꯣꯅ ꯑꯁꯤꯒꯨꯝꯅ ꯂꯦꯡꯕꯤꯔꯛꯀꯅꯤ ꯍꯥꯏ ꯁꯤꯅꯥꯎꯁꯝꯕꯁꯤꯗ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯃꯍꯥꯛꯅ ꯍꯤꯡꯀꯠꯂꯕ ꯃꯇꯨꯡꯗ ꯁꯔꯒꯗ ꯆꯠꯈꯤꯕ ꯃꯑꯣꯡꯗꯣ ꯑꯁꯨꯃꯥꯏꯅ ꯂꯦꯡꯈꯠ ꯁꯦꯕꯣꯛꯁꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯦꯡꯈꯠꯇꯨꯅ ꯁꯨꯝ ꯋꯥꯡꯈꯠꯂ ꯆꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯎꯔꯝꯃꯣꯏ ꯑꯁꯨꯝ ꯅꯛꯁꯜꯂꯒ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯒꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯁꯔꯒꯗ ꯂꯦꯡꯈꯠꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯂꯣꯟꯅ ꯃꯍꯥꯛ ꯂꯥꯛꯑꯣꯏ ꯂꯣꯟꯅ ꯀꯅꯥꯁꯨ ꯈꯪꯗꯕꯤꯗ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯍꯥꯏꯔꯤ ꯑꯅꯤꯁꯨꯕ ꯄꯣꯏꯟꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯦꯊ꯭ꯌꯨ 23:38 ꯑꯩ ꯄꯥꯖꯔꯛꯀꯦ ꯄꯦꯔꯦꯁꯤꯡꯒꯥꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯔꯒꯗꯨꯠꯁꯤꯡ ꯊꯥꯒꯅꯤ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯈꯟꯗꯣꯛꯈ꯭ꯔꯕ ꯃꯤꯁꯤꯡꯕꯨ ꯈꯣꯝꯁꯟꯒꯅꯤ ꯍꯥꯏ ꯑꯃꯨꯛ 1 ꯊꯦꯁꯥꯂꯣꯅꯤꯌꯟ 4:13 ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ ꯏꯁꯣꯔꯒꯤ ꯄꯦꯔꯦꯁꯤꯡꯒ ꯑꯃꯗꯤ ꯑꯊꯣꯏꯕ ꯁꯔꯒꯗꯨꯠꯀꯤ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯑꯍꯧꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯄ꯭ꯔꯚꯨ ꯃꯁꯥꯃꯛ ꯁꯔꯒꯗꯒꯤ ꯂꯦꯡꯊꯔꯛꯀꯅꯤ ꯍꯥꯏ ꯃꯁꯤꯅ ꯇꯥꯛꯏꯕꯗꯤ ꯀꯔꯤꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯇꯨꯃꯤꯟꯅ ꯂꯥꯛꯑꯣꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯒꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯒꯗ ꯂꯩꯔꯤꯕ ꯁꯔꯒꯗꯨꯠ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯕ ꯃꯇꯝꯗ ꯍꯤꯡꯈꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯃꯍꯥꯛꯅ ꯑꯍꯧꯕ ꯄꯦꯔꯦꯁꯤꯡꯒ ꯈꯣꯡꯕ ꯍꯥꯏꯕꯁꯤꯕꯨ ꯏꯆꯤꯟꯅꯥꯎꯁꯥ ꯇꯨꯃꯤꯟꯅ ꯂꯥꯛꯀꯗ꯭ꯔꯥ ꯄꯦꯔꯦꯁꯤꯡꯒ ꯈꯣꯡꯗꯨꯅ ꯕꯦꯟꯖꯥꯏ ꯕꯦꯒꯨꯜ ꯈꯣꯡꯗꯨꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯁꯔꯒꯗꯨꯠ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄꯁꯦ ꯇꯨꯃꯤꯟꯅ ꯂꯥꯛꯑꯣꯏ ꯃꯍꯥꯛꯅ ꯂꯥꯛꯄꯁꯦ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯏꯔꯤ ꯃꯁꯤꯅ ꯑꯅꯤꯁꯨꯕ ꯄꯣꯏꯟꯅꯤ ꯃꯊꯪꯒꯤ ꯄꯣꯏꯜꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯦꯊ꯭ꯌꯨ 25:38 ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯗꯨꯠ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯐꯝꯕꯥꯜꯗ ꯐꯝꯒꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯍꯟꯇꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯏꯁꯣꯔ ꯑꯃꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯈꯨꯅꯃꯛ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯁꯣꯔꯒꯤ ꯗꯤꯚꯥꯏꯟꯒꯤ ꯁꯛꯇꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯃꯗꯨ ꯀꯨꯞꯁꯜꯂꯒ ꯃꯍꯥꯛ ꯂꯥꯛꯄꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯂꯥꯛꯂꯝꯂꯕꯗꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯉꯥꯜꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛꯇꯦꯛꯇꯨꯅ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯥꯏꯈꯨꯝ ꯀꯨꯞꯁꯟꯗ꯭ꯔꯕ ꯂꯣꯠꯁꯟꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯃꯉꯥꯜ ꯌꯥꯝ ꯉꯝꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁꯔꯒꯗꯨꯠ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯜꯂꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯇꯨꯃꯤꯟꯅ ꯂꯣꯏ ꯃꯉꯥꯟꯒ ꯂꯣꯏꯅꯅ ꯏꯔꯪ ꯂꯪꯕ ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯉꯥꯟꯕ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯟꯒ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯎꯒꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯠꯇꯕ ꯃꯤꯁꯤꯡꯅꯗꯤ ꯐꯣꯡꯗꯣꯛꯄꯤꯕ 3:13 ꯐꯥꯎꯗ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯥꯜꯂꯤꯕ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯋꯥꯍꯩ ꯏꯟꯗꯕ ꯃꯤꯁꯤꯡ ꯃꯥꯅ ꯍꯥꯏꯕ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯥꯒꯤ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡꯅ ꯁꯟꯗꯣꯛꯄ ꯇꯥꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯆꯦꯟꯒꯅꯤ ꯍꯥꯏ ꯃꯈꯣꯏꯅ ꯆꯤꯡꯂꯛꯇ ꯁꯨꯔꯨꯡꯗ ꯃꯥꯅꯨꯡꯗ ꯂꯣꯠꯀꯅꯤ ꯑꯗꯨꯒ ꯍꯥꯏꯒꯅꯤ ꯅꯨꯡꯁꯤꯡꯗ ꯐꯥꯎꯕꯗ ꯍꯦ ꯅꯨꯡꯖꯥꯎꯁꯤꯡ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯇꯥꯔꯒ ꯅꯜꯂꯔꯣ ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯗ ꯂꯥꯛꯄ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯂꯣꯠꯄꯤꯌꯨ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯁꯛ ꯎꯕꯗꯒꯤ ꯃꯈꯣꯏ ꯁꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯅꯤꯡꯂꯁꯨ ꯁꯤꯕ ꯉꯝꯂꯣꯏ ꯏꯆꯤꯟꯅꯥꯎꯁꯥ ꯑꯁꯨꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯂꯦꯡꯂꯛꯀꯅꯤ
hai masina ahum suba point ni mari suba point da amu yengse ai pajarake Matthew kunmari gi nifumari da hana pajarake maram aduna nakhoisu thaurang tawduna layu maram di nakhoina thausadaba pungja aduda mi gi masanupa adu lakani masidagi akoina mari suba point di karino di isinawsa akoina thausadaba thaurang tawdaba pungja aduda mahak lakani habni amuk kuntha tarukta Matthew kunmari gi kuntha tarukta suna hai madugi numit amadi pungpham madu mi kana amatana khangde ipa ishor natana sagadu sing phawba khangde hai sinawsa masigi hiram asigi matangdane pithibida lairiba misina tongan thachanaribse Prabhu Jesuna Bible na haibig mitana First Thessalonians 5:2 dai numidang athengbada lakpa huran bagumna Prabhu gi numitu lakani hai masina haibdi haidi masigi matungina mina thasanabi matuna Prabhu Jesu Christ cha lona lakani hai adu tasengba gi masi kari gi no haina lona lakpanate mahana lakpa matamdo khangoi hai mahana lakadaba pungpham pungja tarik numida do Bible da hairamde aduna madu kaidoge matana thaurang tawdaba mising pap tawduna lairiba mising hakchanggi aningba apambasing tawduna thiduna lairiba mising aduda mahangna lakpase karamna oigini haiba mata huran bagumna lakani haibni adubu thaurang langduna lairiba mising da di huran bagumna laoi mana lakpase khangani haibani sinawsa masini masigi maram asida mina yamna lana launari mathangi point amung jengso Prabhu Jisuna karigidamong malam pithibi asida anishuba langlakkadubuno haibase amung yengse First Thessalonians 4 gi tara tokta hai ishor gi peresinga amadi athoiba sagadut ki khonjen ga loinana ahobo kholaw lauduna Prabhu masamo sagadagi langtharakani aduga Krista da thajaduna sikiba misingna hana hingatkani hai Prabhu Jesu Kristna lakpagi ahanba maramdi mana lakadobagi maramdi karino haiba matamda mangonda thajaduna sikiba mising ado hingadanba lakpani sinawsa masina ahanba anisubada amu yengse matamduda verse 13 matamduda hingduna lairiba ikoina hingat khraba makhoiga punna Prabhu ibungoga atiyada unanaba pukhatminagani anisuba poina hingduna lairiba dharma semba singa loinana asibadagi hingalaba singa punna atiyada unanaba lakani habisni haidi asiba mising hingduna lairiba mising ase amatta oina pulap pullaga law punna makhoibu lawba lakani habsina masina anisuba poini ahum subada mu yengse mahana lakadobagi maru 1 Corinthians 15 gi 52 dai ngahak tangda mikup amada aroiba peresinga makholda maramdi peresinga khongani aduga asiba singna siba naidaba haksangda onduna hagotkeni amasung aikhoigi haksangbo onthokpigini haibisni sinawsa masina haibigi matungda Prabhu Jesu Krishna lakadobagi maramdi aikhoigi siba naiba haksang pamna pik thalaba amotpana pik thalaba asiguma haksang se Prabhu Jesu Krishna lakpa matanda onthokni hamni maramdi mahana lakpa matanda aikhoigi pap senba aikhoigi papna molalaba aikhoigi haksang ase mahaki manganda sakthekani adu sakthek tingai gi mamangda aikoi bhengkatpada mekup amada minna kup amada asuki mati ten khraba matamda aikhoigi haksang ase aikhoigi saru sayang aikhoigi sadong punamose mahaka manaba mongda afaba motpa naidaba siba naidaba amada khudak to onthokani masibu English ki londa glorification haina pone akhoigi haksang ase onthoknabagi dama mahak lakani habse masini masigi maramda Philippians 3 gi 21 da su asumna akhoigi phatra baksang asigi mahutta adu apha baksang mo onthokpa lakani haina ole mathangda amu yengse mari suba point da dharma chenba mi singbu sargada punaba lakani mahana lakadabu maramde akhona John 13 gi 2 gi 3 da haire aina nakhoigi damu thorang toba chali aina nakhoigi damu thorang chawba salagadi aina nakhoibu lawba lakani hamni Prabhu Jesuna malam pithibida lakadabagi maram amadi karino haibu aikhoibu lawba lakani mahabutha mangonda thajaduna sikiba mising mangonda thajaduna pithibida hingleba mising magi mising adubu lawba lakani sargada puningai gi damu maga longba naidana paminangai gi damu aikhoibu lawba lakani habse masini sinawsang adu mathangda manga subada mu karino haidi amu first second Thessalonians gi 1 gi tereta kina mapan da hai Prabhu Jesuna lakadabu maram di kaino de
Prabhu Jisuna Sargadagi Maki Kallaba Sargadu Singaloinana Lenglakani Ishorbu Kangdaba Mishingbu Amadi Prabhu Jisugi Apava Wapabu Indaba Mishingbu Maina Waihanduna Laman Kungani Hamni Masina Abdi Keno Prabhu Jisu Krishna Anishuba Lakadobagi Maram Abdi Pitibida Mana Haiba Indaba Mana Matam Kapi Bigre Maki Matangaraba Masanapa Prabhu Jisu Krishna bu Akhoi Gidamok Taiwan Pan Pithibe Sida Sinaba Gidamok Thabikre Akhoi bu Achukumating Shibu Utpikre Hariba Ado the Indaba Mission Ado Mokoi Mokoina Tauba Adugi Matuina Pangningai Gidamok Dandi Ado Pangningai Gidama Mana Lakani Mana Anishuba Lakpam the Pitibida Lady Pataba Hinduna Lady Mission Ase Mokoi Busu Shorgi Mission bu Hatninga Honaba Pataba Labor Mission Ase Mokoi Matakta Laman Kumningai Gidama Mokoi bu Maina Tumna Sahaningai Gidama Amuk Lakani Habse Masini Snausa, Queen Matanga Yanchi, Prabhu Jesuna Anishuba, Lakpagidama, Equina Karamna Torang Togadagi, have seen Madame Damuchenji. Equina Prabhu Jesuna Lakpo Gidama Quina Torang was a Yana Murue. Masida John Siski Kuntataretae. I want the Sangerpa. Prabhu Jesunistan Hene, I want the Sangerpa, me amatabu in a tantolway. Snausa, Equina Panapataba me ursu, Huran by me ursu, Daku Ebsu, Quina, Ishona Kopi Bungam. Daba pap kya taurena khalagasu akhoi gi papuna madugloinena ngasi haibana mesida Prabhu Jisu Krishna wanda sangba matamda mangnai kaidungna tantoe aikhoina thadokpa ngamdaba phattaba makhaije mahangna loina mak thadoknaba sakti adu pibiginai Matthew 13 ki kunipang kumapandai pap ki awaba pulum puriba nakhoi khudingma ingwanda lao aina pothapa pibigini haibani sinausa masini aduga 2 Timothy 4 ki 7 item pajage Afaba Lampamadu Aina Sonare, Aigi Itodu Pangtoksare, Marumdana Hujitegi, Dharma Sembagi Luboma, Aigi Damuk Torang, Tobikre, Masi Dharma Semba, Wail Mapu, Prabhu Jisuna Numit Adu the Pibigini, I want the people with Natana, Mahana la Popam the Bamoquation the Pibigine, Poland, Prabhu Jisuna Lapugidam, Kuding it Torang to Bugum Ekoshu, Prabhu Jisu Christa Gidamon, Nami Kuding it Torang to Adu Rabdi, Adugumba Manado. Pangani habisini snausa aduga mathang damu 1 John 3 gi 2 3 da mu hai Prabhu Jisuna amuk hanna lenglak pada aikhoisu magumna lamchat managani haiba aikhoina khangi maramdi mahaki asengba saktamdu aikhoina ugani aduga masigi asasi ibungo Prabhu da thajarba me adunasu mahang masama Prabhuna sengbagumna sengtokche hen masina haribdi karino habdi aikhoi Prabhu Jisu Krishna kalam chajat manangai honagadabni akoina mahana tawromba niti niyomado akoina sakadabni Prabhu Jisu na malam pitibda laing matamda mahana papi shu asukki mating nungsi adubo papudi asukki mating tukuchai akoina Prabhu Jisu Krishna gi lamchat ado akoi gi wangang sanghangda uthoksi asumaina akoina thawrang tawduna laisi akoina ibungo mahakpu thigadabani habsini Hebrew 9 gi 28 tamro mi kamarom gi Papsing Punanaba Christana Amutang Masama Pukatsagani Amadi Mahapu Tijariba Makoida Pabiautana Aran Kubampinaba Mahana Anishubalang Lakani Ishinausa Aquina Hagadabdikeno Prabhu Jisu Christana Lakmatamda Tangagadaba mission to Pabiaut of a mission at Tangani Akoi Papa to Tadolasi Masi Tadok by Joki Panganamo Prabhu Jisu Christan want the Sanjaraga Tawai Sangbudu Nijaraga Maki Taujang the Bibiraga Adugi Mapana Aquina Pabiaut of a Punsi Moishi Adu Obetaradi Prabhu Jesuna Lakmamatanda Quina, Ing Tamna, Quina Tangnabangangani, Habsi Aquine. Aquina Amu, Anishu the Prabhu Jesuna Lakpase, a quiggy shana pang with the name, 2 Timothy 4 Adki Matuna, Quina Saipak Adugi Matuna, Lakpani, Sinoxa, Roy with Amuyanchi, Karigi Damok Prabhu Jesuna Anishu Lakpase, Tenterise, Karigi Damoktano, Habsi, Madam Damo Koyanchani, 2 Peter 3 9 high. Prabhu Jesuna Anishu Lak, Tang the Bagi Madam di Aikoidago. Matam Pibiribani, Heidi, Tang Panda Lady Bami couldn't much my pap to the Shiba is a palm day. Me pung couldn't mapuning home to the Mongon the Sanjara was a palm, is now, sir. Adugi the Mana Lap with Interibini, a quite Taranto Rossi, quite a Taranto than a labor taragadi, Mana Lap with a cuju, Dumna Monkey Gani. Adugi the more propositional lap with the big Maramdi. Magi missing do Matam Pibirica Tarantoka, me pung couldn't mapus her the puning the Moklap is now, sir. The coach proposition Anishubalak was a gidam Tarantorabra. Quite Taranto Minersi, a sig de Matanga Sada Lucelasi, that we could mutation of poor people, I patanata we. Sagadale by Paisho, a queen of proposition and issue like Pagi Manamda,
khara nꯩꯅꯈ꯭ꯔꯦ ꯅꯩꯅꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ